Image Paodam yang tabiri ba khwai punopu Reena Naorem na ahan mamaktada taram nokchari masigi maroi ba pauda State Level Good Celebration 2019 pangthokre Manipur punba sintha leptuna chekshin khongjang chathakre Loinana India amasung German lebagani na yanache kuningani choi khujek pinakre Mapungoi ba pawmu pizari Daita leiba citizen sing oina Manipur miyamna Yanadaba Chayetnaba Kuding Warisanaduna Yanagadabane Aduga Banamsung blockade sing Yauna Hingsagi Tabak Satharoidabane Masina Samasasigi Laira Anang Singbo Damtiba Chaiting Piri Wafamasing Ase First Manipur Rifles Ground Infal the Pangtokiba State Level Good Celebration 2019 Gi Nungtilgi Session da Atoiba Mitung Waina Saruk Yakiba Manipur Gi Governor Dr. Nasma Heptulana Haikibani Governor Makataraduna Good Festival Ase Mahimarong Chumna Panduna Mioibada Awarapa Laitaba Nungaina Lainaba Pangtopa Kumaini Kumai Ase Hojikti Kuki Mijo Chin Kanglup Kaki Oidre Adugalamda Masigi Furup Ataigisu Saruk Yauri Kumai Asina Lakpada Santi Gi Paudel Nungsiba Madi Maruma Pang Machil Mana Oibagi Wakalonado Awang Nongpok Lamdamda Kundaminariba Kanglup Sing Punsinaduna Thamduna Mari Chietpa Maratapa Lamdamama Oinaba Haiki Manipur Ase Hojiti problem na Kwang Koiduna Ing Tapna Lepak Leiba Ama Oidre Aduga Kumai Asina Lakpada Aikoi Kudingna Apikpa Wakalon Thadoktuna Amana Amabu Nungsi Chanana Leinaba Lambiromda Changsinsi Amadi Santigi Paudel Puraktuna Anauba Manipur Ama Oiba Ngamnabasu Governor Makatana Fongdoki Ngasigi Taurangi Sarwama Oina Good Souvenir 2019 Sufongki Amadi Tongan Ba Cultural Troops Singna Jagoi Isaigi Tauram Kaya Amasu Utki Aduga Tauramaduda Agriculture Minister B. Hankaliana Tauramapu Oiki Loinana MLA Amadi Police Ki Makok Tongba Officer Kyasu Saryaki. We the citizens of Manipur as responsible people and should ensure that we settle our differences through talk and negotiation and not to resort to violence, including guns and blockade. Let us set aside our differences and resolve not to resort to the guns and blockade as it serves severely impacts the poor section of the society more. Let us cast aside our self-centered egos and policies of the various ethnic groups and work for the overall welfare of the state. Good is the time to do this as festival exemplify gratefulness, compassion and gaiety. Emotional integration cannot be achieved in a single way, but a start needs to be made so that we can build it. Let the traditional festivals spread the message of peaceful coexistence for a better Manipur. My culture, my identity haiba chimda chin kuki mijo kangluki laulokpagi kumai chabangkut ngasi moregi as Moljon Village tasu as Moljol Kut Celebration Committee na sinduna pangchokre. Toromadu the ex-minister Onjamang Haukipna Athoiba Mitunglen Aduga Hill Tribal Council Moregi President Kikosei Longdimna Toromapu Madi Guite Ponge Organization Northeast India gi President Ngamthang Guitina Kutpa Oibagaloinana ADC Channel gi member Chinbai Pa Haukip More Police Station gi OC Lekhawa Wi-Fi Amadi Meitei Council More Hill Tribal Council Manipur Muslim Council More Tamil Sangam Gurkha Samas More All Community Development Organization More gi leader sing aduga village chief sing amasung More amadi masigi akoibada lairiba khunja sing praja sing su saryaki Thoromadugi manung channa Hajang Village P Laijang Village S Moljon Village adu SL Munpi Village aduga Yangangpopi Village TL Haijang Village na chingbadagi lakpa cultural troupe kyana makoi gi cultural dancing utki
ngasigi Kut Festival gi thoramda wangang laduna thoiba meeting waina saru yakiba ex minister Onjamang Haukimna Chin Kuki Mijogi lawlokpagi komai ase hojikti state government na sakhangbire haiki Sabangkut asi Tamenglong gi Tausem subdivision gi Faitol village taso moving forward with unity and culture haibatim da Khosung village level kut committee na sinduna Faitol public ground da pangthoki thoromaduda ADC Tamenglong gi chairman Namsimrei Pamaina Chikes aduga MDC 10 Faitol DCC Hatling Daugalna function gi president namadi ADC Tamenglong gi vice chairman SG Pamaina guest of honor oina saruyaki Thoromasigi khwaidigi miyamgi pukning chingsilibadi juriba mamadi Faitol dagi lakiba tongan ba cultural troops singi dance na oiki IM amadi Bharat Sarkar gi santi gi wari waroi sinda Manipur gi saktam kaiba yaroi haina kokomina ngarang ayuk Pung Maridagi Manipur Pumbada Sintha Leptuna Section Kongjang Satakibadu Ngasisu Makatana Satakibadu Ngasinungtil Pung Taruk Faubada Sangdoktuna Satari Kongjang Asina Manipur gi Mahosagi Punsida Sauna Kaiba Pikre Duga Kairamil Gaitel Funkide Dukan Thong Lonaki Mahi Loisang Sing Kanakide Sarkar gi Loisang Sing Office Kabagi Chang Hantake Kongjang asi Sawaladuna Singjamai Kakwa Kaupung Kwa Kaitel Takhelambam Lekai Konung Mamang Amadi Rasbari Parengda Nubisingna Wakan Mifam Famduna Manipur gi Apunba Saktam Kaiba Yaroi Haina Kolau Sing Lauki Kurai Ohong Pungda Teli Kanglup Singna Manipur gi Apunbagi Saktam Kaiba Yaroi Duga Longli Manipur MLA Humfu Delhi da Chalu Haiba Kolau Sing Su Lauki Coordinating Body na Kurai Thaudam Lekai Mairapai Biga Kusam Naraga Lamlong Kaitil da Wakan Mifam Pamki Mifamaduda Coordinating Body gi Secretary Bonna Fongdokibada Manipur gi Chief Minister na October Kunda Manipur gi Saktam Kaheloi Haina Center da Thajaba Pirakibada Natana Ngarang Manipur gi stakeholders ingi ayaba yaudana IM gi Peace Talk ki Wafam Fongdokiroi Hairaga Yamlaba Paramilitary Force Thomdilakpagi Aronba Agenda Miyam da Khangalu aduga Kurai Thangjam Lekai Samuro Owang Lekai aduga Mamang Lekai Makha Lekai Oinam Saumbung Lilong Haurebi Amadi Samuro Kaitel da Club Mairapai Bi Amadi Kaitel gi Ima Singna Wakat Mifam Su Pangki Thamaiban Watham Leira Ngana Pichong aduga Piju Lampakta Nupa Nupi Chamri Romna Rally Chatuna Imphal Tamna Lakpada Singjamai Waikom Lekai da Police na Thatlaga Halankre aduga Juribam da Su Lambi Thingduna protest Taukre Hairi Kokomigi Co-Coordinator Sunil Karamna Haikre India Government Amadi NSN Nayamanigi Chahi Kungani Choi Chumna Satharakpa Wari Ngarang Loisin Kre Haiba Mayam Kangnare Wari Sanaduna Loisin Kibaduda Kari Wafam Yau Kibage Haiba Chapsana Fongdoktri Kari Yaubage Haiba Kangandaba Sina Manipur ki Apunba Saktam Kaiba Yaba Wafam Yauram Loi Hainingai Leite Atuba Matamda Kari Yaubage Haiba Du Kangadabani Wafam Singasi Nimitung Mamatunda Wakatil the Leba Amuko gi Office ta Paumising Unabada Mana Fongdokibane Mana Makata Raduna Hojik Chief Minister Yauna Political Party Singi Mihut Singh Delhi da Ladiba Sina Halakpa Matamda Kari Yaubage Haibadu Sengna Kanglaga Lakadabani Tasigi Mari Faubagi Manunda Haribu Wafam Singadu Kangadabani Loinana Haying the Gitongan Tonganba Mafam Singda Chection Mifam Famduna Alert Labiu Aduga Protest Mifam Asida Tonganba Sinpam the Ladiba Doctor Lawyer Engineer Oza Singh Amadi Department Singh the Ladiba Kuting Magna Sarukya Biduna Protest Obio Jangsiliba Kongjang Asida Furo Masel gi Marakta Nungai Roidaba Wahi Wata Season Abigano Aduga Koigi Dimanasi India Government Amadi State Government da Tobani Ngarang Waroi Singh Purakiba Duda Karigumba Manipur gi Akaiba Yauramba Thoklabadi Haukiba English ngani Amada Thokiba Dudagi Hanba Satiba Kongjang Sangsilagani Lebak Kanba Haiba Sida Mamang Tharaga Punna Kongjang Sangsin Minasi Haiki Denisi Wakat Mi Pam Protest Adum Chatabiu Sigi Mapamda Mapam Amanatraga Amada Ekta Aikoina Asawa Miam Goiba Jaga Amada Heta Hogol Yanabki Namta Lamdam Chida Labidi Miam Punamanzo Elar Goina Amukaina Labina Chia Apil Tozeri Masigi Paumising Unabadu Saruyakiba Kokomigi Ko-Convener Fairojam Nandonasu Wafamkea Fongdoragli Go Melo Manipurna Hiram Chida Tang Laiba Nabi Bagitang Mani Pawimunda Yanaki Waldo Kari no Ibedo Madu Contest Kari Ibedo Manipur Miam the Kangan Bagi Tugdam the Mokai Lobby Natragadi Go Manipur Gomela Sematic Gomeni Miam the Mutsi Gomen Amani and Miam Lord with the Madam Lake Maramaduna Go Melo Indiana Yanagi Wangarang Yanagi Wapumtido Ahanbada Manipur Miam the Kangan Bio Aduga stakeholders in the what is having invite of you.
Naga Santigi Watuk Asigi Solution Purakpada Manipur Miyamgi Mayokta Purakpa Yaroi Haiduna Thawal District Manung Chana Leiba Tenthada Miyam Nasu Lambi Thingduna Chection Mifam Phamduna Kongjang Sangsin Kray Kokomi gi meeting Makada Tentha Punba Maira Paibi Ningol Lup Tentha Amadi Tenthagi Club Singna Sinduna Tentha Khongbalda Sothakiba Kongjang Aduda Tungan Tunganba Placard Singsu Sizinaki Lambi Thingduna Sangsin Kiba Kongjang Aduda India Government Amasung NSN Manigi Peace Talk Sathariba Asida Manipur Miyamgi Apambagi Mayokta Warisin Puraklabadi Madu Yabangam Loy Long Live Manipur Manipur Gingamkai Kaibi Yaroi Haiba Kolau Kayamarum Sulauki Nakalamaromda Thawal Wangkem Amasung Nongpok Sengmai PS Ki Manung Channa Leiba Ari Patasu Miyamna Chection Mifam Kolau Kayamarum Sulauki Hari NSNM Amadi India Government Ani Ge Peace Talk Loiselactuna Warisin Gi Tangkak Lakpada Manipur Gingamkai Soklam Batoklabadi Manipur gi aiba aibi singna tumina khak leithok loi ireiba iramdam gi damakta aiba khoina lawpham thokpa thodang launana ba section thorang lokhali aduga wafam asing asinungchil tera yangang pokpi laira community hall da lamdam asigi aiba aibi singna pangthokhiba section wakat mifamda saruk yakhiba Patriotic Writers Forum Manipur gi hanagi president Sahitya Academy awardee Professor Jodha Sanasamna haikibani mahanamaka taraduna haikibada Manipur asi chahi lising ani henbagi puwari leijaba ningthauna lengak lebak amani aduga asigumlaba aikoi gi ipai pu singna thambiram laba ngamkhai asida kana gumba furup natragana atopa leipak amatana singnar pa yaroi ngamkhai gi damakta amadi iramdam gi damakta ai bai bi singna thona fana lepkani haiki Wakarmi famadu da saruyakhiba Patriotic Writers Forum Manipur gi secretary Rakesh Naorem na haikibada imalebak Manipur asi Leitraba Kanda Karamba Lepaku Equina Singtagadage Karamba Lolbu Equina Nangadage Haibasi Yamna Hangingai Oiba Wahangama Wadi Aduga Maramasina Iramdamgi Furuk Kutimaki Ichilena Singna Manipur Ngamkai Amade Saktam Amata Oina Ngaminasi Haiki Asigi Chection Wakat Mifamaduda Asai Lop Manipur gi President Dilip Mayengbam Aduga Sathau Lok ke advisor Sarat Chan Chiam Kabui Furuk ke Sangnare Baiba Lanboy Kabui Manipuri Literacy Society ke President S.S. Prahlad Sharma Amadi Sahitya Academy Awardee Rambam Memchowina Singba Sangnare Ba Mioi Kyasu Saruk Yakhi Hari Information and Public Relation Minister Thongam Bisorjina Haikre Manipur gi Revenue District Nepal da District Information Office Leire Lemhauriba District Nepal da DIO Office Lingnana ba Thorang Tauri aduga media singna maning tamna thabak tawba ngamdana kaya ma leiba uri wafam ase ngase Kashampata leiba DIPR gi Humudraga Mathoi Suba DIPR gi Mapu Kumon Thorangi Atoiba Mitungi Warolda Minister na Fongdokhibani Minister na Makha Taraduna Department asigi mi watpa fan leitaba thidana awatpa mensinna ba honari aduga media housing pangthokpa ngamdaba kaya Lady Aduga Media da Nakal Kaya dagi Safu Kaya Lebasu Tengnei Media na ikoigi magi haiba kanbalaitana miyam da pau Yahonsi haiba wafam su mahana fongdoki Department asina su sarkar gi achievement sing YouTube Facebook app ki kutang da miyam da I pau khangan bagaloina na media singi yaifana ba thorang kaya tauri Thoronga mari leinana Minister na October thagi Manipur Today issue da su release tauki Thorongi mapu IPR gi Commissioner KH Ragumani na Fongdorakibada Department asina tongan ba Department singi I pausu miyamda yahonna ba thorang lauri aduga Department asi awat pa kaya lairi masi pakthok chawthokpa mathau tare IPR gi Director Balkrishna na Fongdokibada ahong balakpa ure aduga hana Moirangkhom MSRTC complex sa leramba do hauji Kashampata hongle haiki masigi thoramaduda Mathau ningthina pangthokpa amadi awaba thidana mathau tawkhiba karmachari Nepal da award piduna puning thawatki hari Kulewa DIPR habse apoi hotel se mahasi rules the camp or harkala the minor major harmony department of the local la they go for the apoi the major department harka highly shop harkala apoi man more and district level things that we want apoi system review Department districts is that the system where adana full fledged when the rest where hana declaration to propose matugina where are the department is to whatever the form that we create to
confidential revenue district of Okanasi, Oyan of Oprobina, Oyan of and one to the honorary Adana. State the well equipped district information center, Tamba, I Mangina, Barak Falong amadi Chuilon Haina Mington ba GPS satellite transmitter yauba Amar Faikon Uchek ahum ngasi Tamenglongi Puching dagi thadokre makoi ahum asi ngarang GPS satellite take toba Amar Falcon amom ani thadokraba matungda ngasi thadokibani ngarang thadokhiba Uchek ani aduna irang amadi Puching Haina Mingtholi makoi ani adu gram chamaga yankai manga amadi gram chama maudraga manga rom lume hairi Maduga ngasi thadokhiba uchek ahum adudagi barak hairiba sina amomni aduga gram chamaga marifu manga rom lume atai falong amadi chuilon ani aduna labane gram chamaga humudra amadi gram chamaga yankai rom lume satellite take tawbagi thabaga do Wildlife Institute of India gi Dr. Suresh Kumar amadi magi team na Tamenglong Forest Division Manipur gi support ka loinana pangthokhibani hairi Friendly Environmental Warriors FIO Jiribamna Sinduna District Administration Jiribam Amadi Jiribam Municipal Council JMC ga kusam naraga Sangsilagliba Jiri Green Mission gi sarwama oina Jiribam District ta Free Plastic Zone ama oina na bapandamda Jiribam da leiriba miyoi singna October tha sigi manungda kwaidagi yamna plastic ka mari leina ba polam sing khomjinduna piba ngamba individual amade group CSO amade club Natragana organization singda case prize pigani haina phongdokhibagi matungina October gi tang kunmanga dagina kunmapal fawbada plastic ka mari leinaba polam sing khomjin bagi thabak loikhibaga loinana lagliba November gi tang 10 da prize yenthokani haina ngase ayo Jiri News Network JNN ge press conference holda pangthokhiba pawgi mifama mada FIO General Secretary L Jirana phongdokre Mana makata na haikibada Jiribam district asida leiriba miyoi singda FIO gi maikaidagi category anida price asi pigani haina lauthok chakre aduga individual category aduga group natragana CSO natragana organization singda pigani loinana November gi tang ahumda makong mathang taraba singda price distribution gi thauram pangthokani haina thaurang torambani adubu lebaki hawasida matam khara chontharaga lakliba November gi tang 10 da pangthok charagani haiki Aroibada FIO na changsilagliba khongthang asida Jiribam district asida leibiriba miyamna saruyabiyo masong mateng pangbiyo haina su phongdoki Paugi mifam aduda FIO gi president K Puna Singh finance secretary M Sanjit Singh publicity secretary Santosh Boro amadi FIO gi women wing gi president S Rosimala Devi su saruyaki Numinini ki khongchata India da lagliba German chancellor Angela Merkel na prime minister Narendra Modi ga New Delhi da unakre Indo-German government Constitution IGC asi luchingba na chair longminana ba maike animaki cabinet singna sarukyaba top-topa wari sanaba amani aduga wari sanaraba matungda lebak anina yana che kungani choi khuyek pinakre German Chancellor ga punna pangthok minaba press meet amada PM Modi na India gi defense corridor da Germany na explore taunama gi tanja invite tauki aduga lebak anina terrorism amasong extremism bu punna thengnaminanaba ayaba pinake Rashtrapati Bhavanda German Chancellor Angela bu ceremonial reception piki German Chancellor na Rajghat chatuna Mahatma Gandhi gi mafamda ikai khumnaba utki aduga lebak anina lalong chathaminanabasu yanaki Minister of Environment and Climate Change Prakash Javadekar na haikibada government ke gari lak manga adu tangkak naina e-vehicles oina ontholagani e-vehicles singdi eco-friendly oibaga loinana petrol amasong diesel save tawi aduga electric vehicles sing flagging tawbagi thoramda Union Minister na wafam ase phongdokibani Ningtham thagi matamda Delhi da e-vehicles pollution hanthalagani aduga pollution gi level hanthananaba Prime Minister Narendra Modi gi luching makhada thabak thoram mayam ama laukhali haukiba chahi taraga manga asida pollution gi matangda khanaduna lakli adubu NDA government na de pollution na mahangadaba kayabu kanana ba thabak laukhali haina su phongdoki Andhra Pradesh ki Goti Prolu dagi Archaeological Survey of India na ariba polam kaya phangkre Timaduna chahi lisingani suraba cheki yum sing amasong manak aduwaida Vishnu mitam sufangki aduga Goti Prolu ase Swarnamukhi Turel gi yethangba masada tabani madu Naidu Petagi kilometer 13 lapi aduga Tirupati amadi Nellore dagi na kilometer 34 lapi mafam adudagi kairaba terracotta pipe su phangki
ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯝꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯇꯝꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯨꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2019 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯟꯕ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯆꯦꯛꯁꯤꯟ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯖꯔꯃꯟ ꯂꯩꯕꯥꯛ ꯑꯅꯤꯅ ꯌꯥꯅꯆꯦ 12 ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯤ, ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫